Hello mayam. Ngasidi hꯩꯅꯧ ꯇꯟ ꯁꯥꯅꯤ ꯃꯌꯥꯝ. ꯍꯩꯅꯧꯗꯣ ꯅꯍꯥꯟꯒꯤ ꯄꯥꯝꯕꯤꯒꯤ ꯍꯩꯅꯧꯗꯨꯅꯤ ꯁꯤꯁꯦ. ꯁꯪꯉꯦꯕꯀꯣ. ꯁꯪꯕꯗꯣ ꯃꯨꯟꯕ ꯉꯥꯏꯗ꯭ꯔꯦ. ꯑꯁꯪꯕ ꯍꯦꯛꯇꯣꯛꯑꯒ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯂꯒ ꯆꯤꯅꯤ ꯍꯥꯞꯄꯒ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯉꯁꯤ ꯀꯃꯥꯏꯅ ꯇꯟ ꯍꯧꯕ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯃꯀꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏ ꯈꯣꯛꯇꯣꯛꯑꯅꯤ ꯃꯌꯥꯝ. ꯑꯗꯩ ꯐꯨꯠꯇꯣꯏꯅꯤ. ꯁꯦ ꯐꯨꯠꯅ ꯂꯣꯏꯔꯒ ꯏꯁꯤꯡꯗꯣ ꯃꯈꯥꯗ ꯆꯨꯝꯗꯣꯛꯑꯦ. ꯐꯨꯠꯄꯒꯤ ꯏꯁꯤꯡꯗꯣ. ꯑꯗꯨꯝ ꯍꯩꯅꯧꯁꯦ ꯑꯗꯨꯝ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯐꯨꯠꯇꯣꯏꯅꯦꯕ. ꯀꯥꯃꯜꯂꯅꯤ ꯁꯤꯇꯤ 3-4ꯃꯨꯛ ꯀꯥꯃꯜꯂꯦꯕ ꯑꯩꯗꯤ. ꯑꯗꯩꯗꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯩ ꯃꯊꯧ ꯇꯥꯔꯔꯣꯏ. ꯑꯗꯨꯝ ꯈꯥꯡꯗꯣ ꯑꯗꯨꯝ ꯕꯔꯕꯔ ꯇꯠꯈ꯭ꯔꯅꯦꯕ ꯈꯥꯡꯗ ꯉꯧꯕꯗ ꯑꯗꯨꯝ. ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯁꯦ ꯉꯧꯕ ꯍꯧꯒꯠꯂꯦ. ꯈꯥꯡꯗ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯅꯦ ꯈꯔ ꯈꯥꯕꯩꯅ ꯑꯗꯨꯝ ꯑꯣꯠꯈꯥꯏꯔꯒ ꯑꯗꯨꯝ ꯕꯔꯕꯔ ꯇꯣꯏꯔꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯥꯡꯗ ꯉꯧꯔꯒ ꯑꯗꯒꯤ ꯆꯤꯅꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯒꯤ ꯉꯧꯗꯣꯏꯅꯦꯕ. ꯃꯍꯤꯗꯣ ꯆꯨꯞꯁꯟꯕꯐꯥꯎ ꯉꯧꯗꯣꯏꯅꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯞ ꯅꯣꯝꯃꯒ ꯇꯞ ꯈꯥꯕꯩꯅ ꯍꯥꯏꯔꯒ ꯅꯣꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯐꯨꯠꯄꯒꯤ ꯏꯁꯤꯡꯗꯣ ꯆꯥꯎꯋꯤꯅꯀꯣ. ꯆꯤꯅꯤꯁꯦ ꯑꯩꯅ 500 ꯒ꯭ꯔꯥꯝꯒꯤ ꯀꯦꯖꯤꯅꯦꯕꯀꯣ. ꯑꯁꯤ ꯂꯣꯏ ꯆꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯅ ꯑꯁꯪꯕꯅꯤꯅ ꯅꯦꯝꯕ. ꯑꯊꯨꯝꯕꯗꯣ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯆꯤꯅꯤꯗꯣ ꯃꯌꯥꯝ ꯆꯪꯉꯦꯕ. ꯑꯩ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧꯗꯣ 5 ꯈꯛꯅꯤ. 5 ꯑꯗꯨꯒ ꯆꯤꯅꯤ ½ ꯀꯦꯖꯤ ꯂꯣꯏ ꯆꯪꯉꯦꯕ. ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯈꯔ ꯍꯥꯞꯄꯦ. ꯃꯣꯔꯣꯛ ꯈꯛꯇꯪ ꯁꯥꯇꯛ ꯇꯧꯅꯕ ꯍꯥꯏꯅ ꯃꯣꯔꯣꯛ ꯈꯛꯇꯪ ꯍꯥꯞꯄꯦ. ꯃꯣꯔꯣꯛꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯏꯁꯄꯥꯏꯁꯤ ꯑꯣꯏꯅꯀꯣ. ꯑꯗꯒꯤ ꯍꯩꯅꯧꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯟꯗꯕꯅꯤꯅ ꯃꯆꯨꯁꯦ ꯏꯆꯝ ꯆꯝꯃꯦꯕ. ꯑꯗꯨꯅ ꯃꯆꯨꯁꯦ ꯈꯤꯇꯪ ꯑꯩꯅ ꯌꯥꯏꯉꯪꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯤꯕꯅꯦꯀꯣ ꯃꯆꯨ ꯊꯣꯛꯅꯕ ꯍꯥꯏꯅ. ꯃꯆꯨ ꯊꯣꯛꯅꯕ ꯁꯤ ꯌꯥꯏꯉꯪꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯦ. ꯑꯗꯒꯤ ꯆꯤꯅꯤ ꯍꯥꯞꯄꯕꯅꯤꯅ ꯊꯨꯝꯁꯨ ꯈꯤꯇꯪ ꯊꯨꯝꯇꯛ ꯖꯥꯛꯇꯛ ꯇꯧꯅꯕ ꯍꯥꯏꯅ ꯊꯨꯝꯁꯨꯈꯤꯇꯪ ꯍꯥꯞꯄꯅꯤ ꯃꯌꯥꯝ. ꯁꯨꯃꯥꯏꯅ ꯈꯤꯇꯪ. ꯑꯗꯩ ꯍꯧꯖꯤꯛ ꯅꯪ ꯉꯧꯗꯣꯏꯅꯤ ꯍꯧꯖꯤꯛ. ꯁꯤꯁꯦ ꯉꯧꯕ ꯍꯥꯏꯗꯤ ꯐꯨꯠꯇꯣꯏꯅꯦꯕ. ꯈꯥꯕꯩꯅ ꯑꯣꯜꯂꯒ ꯉꯧꯔꯒ ꯃꯍꯤꯁꯦ ꯆꯨꯞꯁꯜꯍꯟꯗꯣꯏꯅꯤ. ꯉꯥꯏꯍꯥꯛ ꯎꯞꯄꯒ ꯉꯥꯏꯍꯥꯛ ꯈꯥꯕꯩꯁꯤꯅ ꯑꯗꯨꯝ ꯅꯣꯝꯕ ꯅꯠꯇ꯭ꯔꯗꯤ ꯃꯈꯥꯗ ꯀꯥꯁꯟꯒꯅꯦꯕ ꯅꯣꯝꯗ꯭ꯔꯗꯤ. ꯃꯍꯤ ꯈꯔ ꯄꯤꯍꯜꯂꯒ ꯉꯧꯒꯦ. ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯇꯛ ꯆꯣꯡꯕꯁꯦ ꯈꯨꯠꯇꯒ ꯆꯣꯡꯉꯛꯅ ꯄꯣꯛꯏꯕꯣ. ꯑꯁꯤꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤ. ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯧꯔꯒ ꯃꯍꯤ ꯆꯨꯞꯁꯜꯂꯛ ꯐꯥꯎꯕ 5-10 ꯃꯤꯅꯤꯠꯃꯨꯛ ꯉꯧꯕ ꯌꯥꯕ ꯇꯥꯅꯤ. ꯃꯌꯥꯝ ꯃꯆꯨꯁꯦ ꯐꯖꯔꯦꯀꯣ. ꯑꯍꯥꯟꯕꯒꯤ ꯀꯂꯔꯗꯨꯅ ꯈꯤꯇꯪ ꯗꯜ ꯑꯣꯏꯔꯦ. ꯑꯁꯤ ꯃꯆꯨꯁꯦ ꯄꯨꯔꯥ ꯖꯥꯛꯇꯔꯦ ꯌꯦꯡꯉꯨ. ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕꯒꯤ ꯃꯆꯨꯗꯣ ꯂꯥꯛꯑꯦ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ. ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ. ꯑꯁꯤꯅꯤ ꯍꯩꯅꯧ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯉꯧꯕꯗꯣ ꯁꯨꯃꯥꯏꯅ ꯆꯨꯞꯁꯟꯅ ꯉꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯀꯨꯞꯄꯒꯅꯦ ꯃꯤꯅꯤꯠ 5-10ꯃꯨꯛ ꯉꯧꯔꯅꯦꯕꯀꯣ. ꯃꯍꯤꯗꯣ ꯆꯤꯅꯤꯒ ꯀꯩꯅꯣ ꯇꯧꯕꯤꯗꯣ ꯃꯍꯤꯗꯣ ꯆꯨꯞꯁꯜꯍꯟꯕ ꯉꯥꯏꯗꯣꯏꯅꯦꯕ. ꯆꯤꯅꯤꯗꯒꯤ ꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯗꯣ ꯃꯍꯤꯗꯣ ꯆꯨꯞꯁꯜꯍꯟꯗꯣꯏꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯅꯞꯄꯦ ꯍꯥꯏꯕ ꯃꯇꯥꯡꯗꯨꯒꯅꯦꯀꯣ ꯃꯍꯤꯗꯣ ꯀꯪꯁꯤꯜꯂꯦ ꯍꯥꯏꯗꯨꯒ ꯑꯗꯨꯒ ꯊꯥꯡꯗꯗꯣꯏꯅꯦꯕ. ꯁꯨꯃꯥꯏꯅ ꯐꯨꯠꯂꯅꯤ ꯃꯌꯥꯝ. ꯑꯁꯤ ꯉꯥꯏꯍꯥꯛ ꯀꯨꯞꯁꯟꯒꯦ. ꯀꯨꯞꯄꯦ. ꯃꯤꯅꯤꯠ 2ꯃꯨꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯑꯣꯠꯇꯣꯏꯅꯤ. ꯑꯗꯨꯗꯤ ꯃꯈꯥꯗ ꯀꯥꯁꯟꯒꯅꯦꯕꯀꯣ. ꯉꯥꯏꯍꯥꯛ ꯀꯨꯞꯁꯜꯂꯁꯨ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯑꯒ ꯑꯣꯠꯇ꯭ꯔꯗꯤ ꯃꯈꯥꯗ ꯀꯥꯁꯟꯗꯣꯏꯕ. ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯈꯤꯇꯪꯗꯤ ꯃꯍꯤꯁꯦ ꯈꯤꯇꯪꯗꯤ ꯆꯨꯞꯁꯜꯂꯛꯑꯦ ꯃꯌꯥꯝ. ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧ ꯂꯣꯏꯗꯣꯏꯅꯤ ꯃꯌꯥꯝ. ꯑꯩꯒꯤꯁꯦ ꯀꯩꯅꯣꯗꯤ ꯀꯔꯤ ꯍꯥꯏ ꯄꯨꯔꯥ ꯐꯇꯛ ꯂꯥꯎꯈꯠꯂꯦ. ꯄꯨꯔꯥ ꯃꯍꯤ ꯄꯨꯝꯅꯃꯛ ꯆꯠꯈꯔꯦ ꯍꯧꯖꯤꯛ. ꯍꯧꯖꯤꯛꯀꯤ ꯈꯔ ꯑꯗꯨꯝ ꯆꯥꯈꯠꯂꯦ. ꯉꯥꯛꯇꯪꯒ ꯉꯧꯁꯜꯂꯒ ꯑꯩ ꯊꯥꯡꯊꯔꯅꯤ ꯃꯌꯥꯝ. ꯎꯔꯕꯁꯦ ꯑꯍꯥꯟꯕꯒ ꯃꯥꯟꯅꯗ꯭ꯔꯦꯁꯦ ꯀꯩꯅꯣꯁꯦ ꯃꯍꯤꯁꯦ ꯌꯥꯎꯔꯛꯇ꯭ꯔꯦ ꯌꯦꯡꯉꯨ. ꯍꯩꯅꯧꯇ ꯉꯥꯏꯍꯧꯔꯕꯅꯤ ꯍꯧꯖꯤꯛ. ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯗꯥꯔꯛ ꯑꯣꯏꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯌꯦꯡꯉꯨ. ꯆꯤꯅꯤꯗꯨꯅꯅꯦ ꯅꯞꯁꯜꯂꯛꯑꯦꯕ ꯍꯧꯖꯤꯛ. ꯃꯄꯥꯟ ꯅꯞꯄꯤꯁꯦ ꯎꯔꯕ. ꯁꯨꯝꯕ ꯈꯤꯇꯪ ꯀꯩꯅꯣ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯈꯥꯕꯩꯅ ꯑꯗꯨꯝ ꯑꯣꯠꯂꯒꯅꯦ. ꯈꯥꯕꯩꯅ ꯑꯗꯨꯝ ꯊꯨꯒꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯅ. ꯑꯁꯪꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯃꯇꯨꯝ ꯇꯥꯕ ꯌꯥꯎꯋꯦꯕ.
ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯇꯧꯗꯕꯅꯤꯅ ꯈꯥꯕꯩ ꯉꯥꯛꯇ ꯑꯗꯨꯝ ꯇꯧꯕꯅꯤꯅꯅꯦ ꯁꯤ ꯑꯩꯁꯦ ꯖꯥꯔꯦ ꯃꯩ ꯃꯨꯊꯠꯂꯦ ꯁꯤ ꯊꯥꯡꯗꯔꯅ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯅꯤ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯒ ꯁꯤ ꯄꯨꯈꯝꯁꯤꯡꯁꯦ ꯊꯥꯎ ꯇꯩꯗꯣꯏꯅꯤ ꯄꯨꯈꯝꯁꯤꯒ ꯊꯥꯎ ꯇꯩꯔꯒ ꯀꯔꯝ ꯄꯨꯈꯝ 3 ꯈꯛꯇꯪ ꯊꯣꯛꯑꯅꯤ ꯁꯤ ꯑꯆꯧꯕꯁꯤꯡꯒ ꯑꯗꯒꯤ ꯄꯨꯈꯝ ꯃꯆꯥ 2ꯈꯛꯀ ꯄꯨꯈꯝ 3ꯒ ꯊꯣꯛꯑꯅꯤ ꯑꯩꯒꯤꯁꯦ ꯁꯤꯅꯤ ꯃꯌꯥꯝ ꯊꯥꯎꯁꯦ ꯍꯥꯞꯄꯒ ꯊꯥꯎꯁꯦ ꯄꯨꯈꯝꯁꯤꯒ ꯇꯩꯗꯣꯏꯅꯤ ꯍꯌꯦꯡ ꯀꯪꯉꯒ ꯅꯞꯁꯟꯗꯅꯕ ꯍꯥꯏꯅ ꯃꯌꯥꯝ ꯑꯩ ꯄꯨꯈꯝꯁꯤꯒ ꯈꯥꯕꯩ 2 ꯇꯧꯅ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ ꯄꯨꯈꯝ 3 ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯗꯧꯔꯕꯅꯤ ꯁꯤ ꯈꯔꯁꯤꯅ ꯑꯆꯧꯕꯁꯤꯒꯅ ꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯩꯒꯤꯅꯤ ꯃꯥꯗꯤ ꯁ꯭ꯄꯦꯁꯇꯣ ꯆꯥꯎꯕꯅꯤꯅ ꯄꯨꯈꯝꯗꯣ ꯆꯥꯎꯕꯅꯤꯅ ꯁ꯭ꯄꯦꯁꯇꯣ ꯀꯟꯊꯅꯤ ꯑꯗꯩ ꯁꯤ ꯁꯤꯂꯤꯀꯣꯟꯒꯤ ꯀꯩꯅꯣꯁꯤꯅ ꯈꯥꯕꯩꯁꯤꯅ ꯄꯨꯝꯅꯃꯛ ꯃꯤꯂꯥꯏꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯒꯤꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯣ ꯁꯤ ꯈꯥꯕꯩꯁꯤꯅ ꯅꯥꯜꯂꯒ ꯃꯥꯟꯅꯍꯜꯂꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯒꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯐꯕ ꯋꯥꯠꯂꯤ ꯉꯁꯤꯒꯤ ꯊꯝꯃꯅꯤ ꯍꯌꯦꯡ ꯀꯥꯞꯄꯛꯀꯅꯤ ꯃꯌꯥꯝ ꯅꯦꯛꯁ ꯗꯦꯅꯤ ꯃꯌꯥꯝ ꯑꯩ ꯇꯟꯁꯦ ꯈꯔꯗꯤ ꯀꯪꯉꯦ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯀꯪꯒꯗꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯇꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯣꯏꯅ ꯀꯃꯥꯏꯅ ꯍꯧꯅꯒꯦ ꯀꯣꯃꯦꯟꯇ ꯈꯪꯍꯜꯂꯛꯑꯣ ꯃꯌꯥꯝ ꯑꯩꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ ꯑꯗꯨꯁꯨ ꯈꯪꯍꯜꯂꯛꯑꯣ ꯃꯌꯥꯝ ꯕꯥꯏ